Manipur internet thingmana irang nemthabadi lairadana pamdaba thodok kya tholok pasu jai haina phongdore adugi pause na taminarsi chino mayam internet thingmana irang nemthabadi lairadana pamdaba thodok sing tholok yai haide Manipur da hauki basai 20 mayam punang pu khuramjari kuki sa singsina sagi saja chatpagi pawma hana taminarsi kom furup ki khunja singbu kuki lalhoba singna ki halaga phau khongat pada phau thilakpa lakpa kom khunja tara kuki singna tamthina phurae hai adugi pause na taminarsi chino mayam KUKI lalhoba singna kom furup ki khunja singbu ki halaga phau khongalaga phau thilubu khunja tara su tamthina phuraga thadorakre hade kom tribe organization belina thadorokpa cherolamagi matungina khunja sing phuruk pawma tarbo kuki noi mayam bu ena kuki singna drone bombing tauri haina hai khare army officer kaya amala aga kuki singna meetei mecham gi mathakta drone bombing chathakiba laite haina phongdokiba leirega su ena mukamuk kuki terrorist illegal immigrant singna meetei micham gi mathakta drone bombing tauraga kuki singna landai drone bombing tauri haina ena phongdokhare adudi tarasiko pause Army officer singna KUKI militant singna drone bombing attack sathakibagi khudam leite hairabasu NIA na drone bombing tawi haikhoi sahi asigi September thada KUKI militant singna sathak yamna nungaiba paw kharasu leiri adugi marak thatna KUKI 15 kulen yo khare hairi adugi pause na tathosi ko mathang pause haudringai da KUKI 15 kulen jo bibagi pause muk tarasi Arang thokiba tongan ba thodokta KUKI terrorist taraga manga sire ahan ba thodokta Bangladesh army na KUKI taret hat kharo matong Burma da KUKI terrorist nipan sire haina social media singda circulate tonarakle aduga amuk akhoi meitei ichinaw singda haijagadabadi lambi khangdragadi chatpi ganu haribase aduki mati kuirebani haujiksu aikhoi gi Kamal Babu thiba phangdringai tanja asida ngarang amuk miyoi ani lambi lamuknaba aduga aikhoi gi ichinaw singna phangnabadagi yum jawna thinbire hairi aduna lambi khangdragadi tanja asida chatpi ganu haibase hanjana haijari amukasu haijage lambi khangdragadi mafam marang khangdana jangjan bi ganu haibo afam jesi matanga thamjage pause taminarsi ichinaw mayam Miyoi ani lambi lamhangna badagi palel KUKI gi jagada change taurumbada meetei lepul langa thel laluki laloi singna duty tauringe da thengna badagi kalhauraga imung manungda tekta kaidana sina khari ngarang koko komna thamaiba wafam asida aikhoi leiba meitei ichinaw khudimangna sarugya minase wafam se simatang haijage adudi koko komna thamaiba wafam ase ichinaw mayam taminarasi Rador Masakar amasung Laisram Kamal Babu thiba khangdana leiriba sigi yenglaga Assam da khundariba meitei singna harau kumhai amata pangthokpiganu haina Coordination Committee on Crisis of Meitei Manipuri KOKOKOM na appeal torakle KOKOKOM gi chairman Kangabam Santikumar amasung convener Fanjobam Indrajit na khudek piduna thadurakpa cherola manahai hauzik oiriba pibam masida DJ thabal chongba musical night amade sumang lila yauna makal amata gi harau kumhai pangthokpiganu laibak thiba thodok singa sina awaba mayok nariba imung manunggi awabada puna saruk yaminasi thiba khangdana leiriba Laisram Kamal Babu gi tangdangba ama khangdriba fawba pukning wakhal phathaduna harau kumhai pangthoktana leibiu haina so cherola sena makha tari pari mom channel sibu yengbiriba mayam puna pui kai khumnajari ngasi channel sing yefamda ofum khatang thamjage na video se pujarakpani adudi aramba unit 40 da ngasi se donation khara kapsa ge na aramba unit 40 ga wari sanajaruba matamda makhoi se hoji thabak aruba ma chathari banina akhoi chinaw singa ngasi gi oinadi khara khudong sa da khara lare aduna hayeng se akhoi chinaw sing aramba unit 40 palenda leibe chinaw singa wari sanabagi tungda video do hapchara age do ngasi gi di ichinaw singda haijaga dabdi numi nini gi mamangda palenda leibe ichinaw singna hoji ingjalakpa matam masida jersey gumba amadi chanaba thaknaba kaya ama khudong sa da leire aduna ichinaw singna angama mateng khajitang pangbi waiba video ma obadagi aina su aramba unit 40 gi ichinaw singa wari sanajabani palenda leiba khoi aramba unit 40 gi ichinaw singda mayamna su angama mateng khajitang pangbi wafam se khajitang haijage mafam adusu khajitang lapa haigadra natragana sangmada khara khudong sa da leibana palen jawna changchalaga mateng pangba kaya ama changningba leirega su changba ngamdaba kaya ama leiri aduna palenda leiba aramba unit 40 ichinaw singda mateng pangningba leiragadi ai asi number ase pijaramge asage sega mayamna angama mateng khajitang pangbiu hayeng ase ai aramba unit 40 palenda leiba ichinaw singda mateng khajitang pangjage aina khanjari ado hayeng se ichinaw singda mateng pangani ngasi de aina aramba unit 40 ichinaw singa wari sanajare ado hayeng oina tawrasi haina ichinaw singna hairakpanina
hojik se mohoi aruba thabak amada leiri aduna ngasi gi oina di adu yadre hayeng ichinau singda aramba unit 40 gi magi de jo afong khara thamaga ichinau singi mafam da soidana video do ucharake mayam no angama mateng khajiga jitang pangjan biya mafam se si tang thamjage aduga hojik hojik aikhoi gi meetei ichinau ani palenda ngarang se lambi khangda dana kuki na leiba khunrom da changjan dagi honaram bada aikhoi ichinau singna fangnabadagi isagi yum jawna thinjan birame aduna haijagadabdi kuki singna pikliba angang bauna tamthina miha thina hatliba asu Sina internet thingban irang nemthabadi laadana pamdaba thodok tholokpa yai haide Manipur da haukiba sahi 2023 dagi chatliba sahi 2024 gi manungda lamdam masigi mapung oiba pausingi marakta curfew thamjinba amadi internet thingjinba su ama oike chawkhalapagi matungina pikliba angang dagi hauraga lairik laisu hairaba kaithel phamliba imai ben sing amadi lalol etiki thabak tawriba miyosingna internet haibasi tangai phadana sizinadaba yadraba amani hiramasiga mari lenana Manipur University gi economics ki associate professor Singlen Maisna Pongdokiba wafamda Manipur internet thingbagi hainabi asina irang namthagani haina khalabasu pung amada internet thingbana lupa crore ani makhairong gi changla manghale mahi masing tamleba mahiro sing lalo itik tawriba mapu amadi customer online gi khutang na thabak tawriba sing peng amadi tongan ba internet yawdrabadi thabak tawba yadaba senfam sing da leiriba miyoy singna nomagi tarjagadaba senfam sing ado arembada manghale Manipur lenga ki oina su central sponsor scheme gi makhada paikhaliba MGNRGS ki thabak yawna thabak ya fail oirakpada state asigi revenue chauna mangjaba piribani haina phongdoki iramasiga mari leinana maikai kiyadagi Manipur lengakna irang namthanaba net thingbagi mohota atopa pambai thibio haina pausei khuthangda wakat kya lakrabani mahai kuki lalauba singna kom furuki khunja singbu ki halaga phau khongalaga phau thilubu khunja tarasu tamthina phuraga thadora hare kom tribe organization belina thadorokpa cherolamagi matungina khunja sing phurakpagi thawngado haukibu yumsa kaisa numita sagangi dampi village ta thokibani hare kuki liberation army oigani haiba kuki militant singna maralaijadaba kongi mioi tarabu tamthina phurakpagi thawngado kom tribe organization belina yaningdaba phongdorakle mioi Yum the sung by Yade Hirabasu, Sanglagani, Masida Tolapa, Afafata Kudimak Langang Puga the Bahina, in mixing up Pongdokre, Isagi Yum Ubu Pongakabasahi, any Pazilakadore, Isagi Iram Damda, Sangba Pamle, Ayaba Pibiro, Irom Dom Sang Senbagam Lagani, Yum the sung by Yade Hirabasu, Sanglagani, Masida Tolapa, Afafata Kudimak Langang Puga the Bane, aikhoi Shiba Kirak Ridik Kemta Lady Busuna, Pendaba, Wafonka, Pondorgle. Furup Amani Hana Lady Banina. Aikoina cheksana leiminasi mikupna homsingna leiminasi hojik tawribase aikoi ijati furup kanbagini aina soknariba lanase aikoi gi I nungsi bagi aikoi gi ijati nungsi bagine hojik thoknai se iramdam nungsi bagine ba aduna aikoi ichinau singda amukamuk kok sagat kadaba thamoi sok naba amasong wakan sokta kadaba thabak amatang tawroisi ichinau mayam hojik amukamuk aikoi gi ichinau ani do karigumba akhoi ichinau mayam unaramdaba taragadi amuk kari oiramgani aduna hojik se nakan amoromda pudanaba hojik aikoi gi kamal babu gi matangda hojik kanna khanari base aduga aikoi gi hojik iramnam kanbagi chathari basida akoina kari tawraga phagani kaidosige mase asi khandami nasi ichinau mayam ado hojik yam sang haijaroi aina haijagadabadi hojik NIA nasu kuki singna meetei gi mathakta drone bombing Tauri haina NIA nasu phongdoe aduga kharani mamang dasu national media kaya amadasu kuki singna meetei gi mathakta drone bombing tawraga landaba lepti habase kya ma phongdo khrami aduna haijagadabadi central government amadi state government na kuki terrorist singbu athuba matamda kuki singse terrorist haina lauthokpiraga aikhoi gi hujik leiriba relief camp da ichinau mayam ama leiriba ichinau singse mai gi yumda hanjan biraga hanjanna bagi lami se simbiyo bofam je simatang haija gi chahi ani farak tolba matam asida yum ngasi jo bawda yum udema khai leiriba se thamoi aduki mati waram ngani naram ngani base akhoi khanmina se bofam je simatang haija ge ado ichinau mayam kuki furup na so kom furup ki ichinau singbu ki han khangal laga phau khonggat pada Pau thin bachatpa kom khunja tarasu kuki singna tamthina phurae hai aduna kuki singna chathari base mioi begi sajat lichat amata yaude aduna hojik aikhoi kaidausi ge base aikhoi myam apun boina khandami Manipur da leiriba yellow mi khudimakna hojik kuki singna Manipur thugai dagi tawrei ba tanja ase da aikhoi apun boina leminaraga yellow mi mayam sina punjal laga iramnam kanminasi aduga nungsi chana na hana leiramba matawgum aikhoi leiminase ba wafam se simatang haijage
do ichino mayam ngasi gidi aina video se thamjarak pasida wahi wata asoira yakhiba kya lega so ngakpi waina pari mom channel na yengbiri ba mayam puno ki pham da ikok nonjari ngasi gidi loisanjarage mathang video da muk onarasi hayeng di aikhoi aramba unit 40 chinaw gi sing oina video se semjarage aduga makhata na video so mathang hapcharake ngasi gidi matang siga loisanjarage asoira yakhiba kya lega so ngakpi waina pari mom channel na yengbiri ba mayam puno ki pham da ikok nonjari kanglei pakna yai phare ibodo pakhang mana yai phare